ꯃꯌꯥꯝ ꯈꯣꯡꯆꯠ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯉꯝꯕ ꯑꯩ ꯁꯤ ꯀꯨꯝꯊꯒꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯌꯥꯝ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯠ ꯇꯧꯗꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯞꯂꯣꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯥꯡꯒꯤ ꯆꯤꯡ ꯆꯥ ꯕꯒꯥꯟꯒꯤ ꯃꯔꯨ ꯀꯣꯛꯄ ꯆꯤꯡꯁꯤꯡꯁꯦ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤꯅ ꯄꯥꯜ ꯑꯁꯪ ꯑꯃꯥꯟ ꯅꯥꯄꯤ ꯂꯣꯏꯅ ꯀꯪꯉꯦ ꯃꯌꯥꯝ ꯐꯖꯕꯅꯤ ꯃꯐꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯂꯥꯏꯛ ꯐꯥꯎꯕ ꯇꯧꯕꯤꯗꯦ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯎ ꯑꯩꯁꯨ ꯅꯪꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯀꯣꯃꯦꯟꯗ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯏ ꯑꯗꯣ ꯑꯐꯕꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯐꯠꯇꯕꯁꯨ ꯌꯥꯎꯔꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯅꯕ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯔꯝꯃꯒ ꯐꯖꯕ ꯋꯥꯍꯩ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯉꯛꯇꯦ ꯑꯗꯨꯒꯨꯝꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯨ ꯌꯥꯎꯏ ꯑꯗꯣ ꯀꯣꯟꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯆ ꯇꯥꯏꯝ ꯚꯤꯗꯤꯑꯣꯗꯨꯒ ꯚ꯭ꯌꯨꯁ 8 ꯂꯥꯛꯄꯇ ꯉꯥꯏꯔꯤ 10 ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯂꯥꯏꯛ ꯑꯃꯐꯥꯎ ꯇꯧꯔꯝꯗ꯭ꯔꯤ ꯀꯣꯃꯦꯟꯗꯤ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯅꯪꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯑꯩꯒꯤꯁꯨ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯡꯗꯣ ꯑꯗꯣ ꯀꯣꯃꯦꯟꯗꯤ ꯇꯧꯔꯛꯑꯝꯃꯤ ꯂꯥꯏꯛꯇꯤ ꯇꯧꯔꯝꯗꯦꯕ ꯃꯣꯏꯅ ꯁꯤꯡꯉꯤꯗꯣ ꯅꯥꯀꯜ ꯑꯃꯗ ꯍꯣꯔꯠꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯐꯪꯅꯕ ꯑꯩ ꯆꯦꯅꯦꯜ ꯑꯃꯒꯤ 2ꯔꯛ ꯁꯨꯔꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯗꯤ ꯃꯌꯥꯝ ꯄꯜꯂꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯜꯂꯒꯗꯤ ꯃꯤꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯅꯨ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯏꯁꯥꯒꯤ ꯇꯦꯂꯦꯟꯇ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯅꯪꯒꯤ ꯇꯧꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯆꯪꯉꯒ ꯀꯣꯃꯦꯟ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯚꯤꯗꯤꯑꯣꯗꯨꯗ ꯚ꯭ꯌꯨ ꯑꯃꯈꯛꯇꯪ ꯂꯥꯛꯏ 2 ꯈꯛꯇꯪ ꯂꯥꯛꯏ 8 ꯈꯛꯇꯪ ꯂꯥꯛꯏ 10 ꯈꯛ ꯂꯥꯛꯏ 20 ꯈꯛ ꯂꯥꯛꯏ ꯀꯣꯃꯦꯟꯁꯨ ꯅꯪꯅ ꯑꯍꯥꯟꯕ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯣꯃꯦꯟ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯍꯥꯏꯅꯈꯤꯕ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯂꯥꯏꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯃꯣꯏꯗꯣ ꯑꯗꯨꯒ ꯁꯨꯝ ꯈꯪꯕ ꯉꯝꯃꯦꯕ 2ꯔꯛ ꯁꯨꯔꯦ ꯆꯦꯅꯦꯜ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯝꯃꯤꯕ ꯑꯗꯣ ꯆꯦꯅꯦꯜꯗꯣ 2ꯔꯛ ꯁꯨꯔꯦ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯗꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯖꯅ ꯈꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯗꯤ ꯋꯥꯁꯦ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ ꯔꯤꯄꯤꯠ ꯇꯧꯏ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯍꯟꯖꯤꯟꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯆꯦꯅꯦꯜꯗꯁꯨ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯥꯎꯗꯦ ꯑꯩꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯕ ꯆꯠꯄ ꯑꯩꯅ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯇꯝ ꯑꯃꯗ ꯍꯥꯏꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯊꯥꯒꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯌꯥꯝ ꯃꯐꯝꯁꯦ ꯐꯖꯕꯅꯤ ꯌꯦꯡꯕꯤꯌꯨ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯆꯪꯉꯛꯀꯦ ꯍꯥꯏꯅ ꯆꯪꯉꯛꯏꯅꯦ ꯃꯐꯝꯁꯦ ꯑꯩ ꯃꯥꯡꯗ ꯃꯇꯦꯛ ꯑꯃ ꯊꯧꯔꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯦꯠꯂꯣꯝꯒꯤ ꯂꯝꯕꯤꯁꯤꯒ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯍꯟꯒꯦ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯟꯗꯛꯇꯤ ꯂꯝꯕꯤꯁꯦ ꯃꯔꯨ ꯈꯔ ꯀꯣꯛꯑꯝꯃꯦ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯪ ꯑꯃꯥꯟ ꯄꯤꯛ ꯊꯜꯂꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯁꯦꯝꯖꯤꯟꯈꯤꯕ ꯃꯥꯜꯂꯤ ꯆꯥ ꯕꯒꯥꯟꯒꯤ ꯏꯁꯇꯥꯐꯁꯤꯡꯅ ꯑꯠꯆꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯦꯅꯤꯋꯦ ꯃꯥꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯗ ꯑꯗꯣꯝꯗꯒꯤ ꯄꯩꯁꯥ ꯀꯛꯀꯗꯕꯁꯨ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯤꯛ ꯑꯣꯏꯒꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯣꯏ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯂꯥꯏꯛꯇꯣ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯑꯩꯅ ꯁꯦꯝꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯄꯩꯁా ꯇꯥꯟꯕꯒꯤ ꯏꯟꯀꯥꯝꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯆꯗꯦ ꯏꯟꯀꯥꯝꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯠꯇꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯑꯃ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ 8-9 ꯍꯥꯞꯆꯤꯟꯕꯗ ꯀꯩꯁꯨ ꯃꯌꯦꯡ ꯇꯥꯗꯦ 1.5 GB 2 GB ꯅꯣꯡꯃꯒꯤ ꯂꯨꯄꯥ 100-100 ꯈꯔꯆꯥ ꯇꯧꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯥꯎꯅ ꯇꯥꯟꯕ ꯌꯥꯏ ꯏꯟꯇꯔꯅꯦꯠꯇꯒꯤ ꯑꯩ ꯑꯗꯨꯒꯤꯁꯨ ꯑꯣꯏꯅ ꯈꯟꯕ ꯅꯠꯇꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩ ꯇꯞꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯒꯠꯇꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯖꯗ꯭ꯔꯁꯦ ꯊꯣꯡꯁꯦ ꯑꯩ ꯒꯥꯔꯤ ꯊꯧꯖꯤꯟꯒꯗꯕ ꯑꯩ ꯀꯤꯖꯔꯦ ꯑꯣꯟꯊꯈ꯭ꯔꯒꯗꯤ ꯊꯣꯡꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯦ ꯀꯟꯗꯤꯁꯟ ꯐꯠꯇꯦ
ꯑꯁꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯋꯥꯍꯩꯗ ꯃꯌꯥꯝ ꯑꯣꯕꯣꯁꯊꯥ ꯐꯠꯇ꯭ꯔꯦꯒ ꯍꯥꯏꯅꯕꯅꯦꯕ ꯑꯣꯕꯣꯁꯊꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗꯤ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯈꯪꯕꯗꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯕꯕꯨꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯆꯦꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟꯗ ꯁꯨꯝ ꯆꯦꯠꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯤꯅ ꯉꯥꯡꯅꯤꯡꯕꯁꯨ ꯁꯨꯝ ꯉꯥꯡꯕꯤꯔꯛꯑꯣ ꯑꯦꯛꯁꯦꯞ ꯇꯧꯔꯤ ꯋꯦꯜꯀꯝ ꯇꯧꯔꯤ ꯂꯣꯏꯅ ꯀꯣꯃꯦꯟ ꯕꯣꯛꯁ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯡꯖꯕꯅꯤ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩ ꯀꯩꯁꯨꯝ ꯀꯥꯏꯖꯗꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯍꯔꯥꯎꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯂꯧꯖꯒꯅꯤ ꯃꯌꯥꯝ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯉꯥꯡꯕꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯖꯗ꯭ꯔꯥ ꯃꯐꯝꯁꯦ ꯃꯌꯥꯝ ꯃꯥꯡꯂꯣꯏꯅ ꯆꯪꯉꯒ ꯌꯦꯡꯍꯟꯅꯤꯡꯕꯅꯤ ꯑꯗꯣ ꯃꯐꯝꯁꯤꯗꯤ ꯆꯪꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯊꯣꯡꯁꯦ ꯂꯥꯟꯊꯣꯛꯑꯒꯗꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯐꯖꯕ ꯑꯃ ꯂꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯖꯤꯜꯂ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯑꯗꯣ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯅꯤꯡꯍꯜꯂꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁ꯭ꯇꯣꯞ ꯇꯧꯔꯒꯦ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯌꯦꯠꯂꯣꯝꯒꯤ ꯂꯝꯕꯤꯗꯣ ꯆꯪꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ